ꯍꯧꯖꯤꯛ ꯀꯥꯡꯒꯤ ꯐꯣꯇꯣ ꯅꯝꯃꯤ ꯀꯥꯡ ꯌꯥꯎꯕ ꯐꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯗꯩꯁꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯀꯥꯡ ꯌꯥꯎꯖꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯨ ꯄꯨꯔꯛꯄꯗꯣ ꯑꯩꯈꯣꯏ ꯆꯥꯖꯔꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯝꯃꯛꯑꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯗ ꯀꯥꯡ ꯌꯥꯎꯍꯧꯗꯕ ꯑꯩꯁꯨ ꯏꯆꯥꯒ ꯌꯥꯎꯗꯦꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯥꯡ ꯌꯥꯎꯕ ꯂꯥꯛꯏ ꯐꯣꯇꯣ ꯅꯝꯃꯤ ꯑꯇꯩꯗꯤ 이사가 우나봐 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯨꯏꯅ ꯎꯅꯗꯕꯒꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯦꯕꯣꯂꯥ ꯃꯥꯟꯕ ꯐ꯭ꯂꯥꯏꯠꯇ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯚꯦꯜ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯕ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯔꯤꯕꯗꯒꯤ ꯍꯧꯔꯒ ꯆꯍꯤ 2ꯒꯤ ꯃꯈꯥꯁꯤꯡꯁꯤꯗ ꯏꯟꯐꯦꯟ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯇꯝꯄꯥꯛꯇ ꯄꯝꯃꯒ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡ ꯌꯥꯝꯅ ꯅꯧꯔꯤꯈꯩ ꯑꯩꯈꯣꯏ ꯑꯍꯟ ꯑꯩꯈꯣꯏꯅ ꯂꯣꯛ ꯂꯥꯏꯍꯧ ꯊꯨꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯄꯪꯕ ꯅꯥꯀꯣꯡ ꯅꯥꯕꯁꯦ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯇꯣꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯅꯥꯕꯁꯤ ꯌꯥꯝ ꯀꯟꯅ ꯊꯣꯛꯏꯕꯀꯣ ꯑꯗꯣ ꯁꯤ ꯑꯅꯥꯕꯁꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗꯤ ꯃꯔꯣꯟ ꯊꯣꯛꯄ ꯅꯠꯇꯦ ꯃꯣꯏꯗꯤ ꯍꯥꯏꯕ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯡ ꯍꯥꯝꯖꯟꯕ ꯃꯇꯝꯗ ꯆꯥꯛ ꯂꯥꯝꯕ ꯃꯇꯝꯗ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯀꯞꯄꯦꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯅ ꯀꯞꯄ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯑꯃꯃꯝ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯁꯦ ꯄꯥꯏꯈꯠꯄ ꯃꯇꯝꯗꯗꯤ ꯀꯌꯥ ꯅꯥꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯄꯥꯏꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯃꯅꯥꯀꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯦ ꯀꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯆꯤꯛꯄꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯗ ꯑꯉꯥꯡꯁꯤꯅ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯀꯞꯄꯦꯕ ꯑꯗꯣ ꯁꯤꯁꯤꯒꯤ ꯃꯔꯝ ꯑꯃ ꯑꯆꯧꯕ ꯑꯃꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯃꯥꯁꯤꯡꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡ ꯈꯔ ꯄꯤꯛꯄ ꯆꯥꯕ ꯊꯛꯄ ꯍꯩꯔꯒꯗꯤ ꯑꯗꯨꯒ ꯑꯍꯟ ꯑꯩꯈꯣꯏꯁꯨ ꯑꯊꯨꯝꯕ ꯑꯃ ꯆ꯭ꯋꯤꯡꯒꯝꯅꯤ ꯈꯪꯗꯦ ꯃꯤꯊꯥꯏꯅꯤ ꯈꯪꯗꯦ ꯎꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯄ ꯃꯇꯝꯗ ꯅꯥꯀꯣꯡ ꯄꯪꯉꯝꯕꯒ ꯆꯦꯡꯂꯥꯎꯅ ꯐꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯆꯦꯟꯖ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯁꯔ ꯆꯦꯟꯖ ꯇꯧꯍꯟꯕ ꯁꯤꯒꯤ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤ ꯃꯃꯥꯁꯤꯡꯁꯤꯅ ꯁꯪꯒꯣꯝ ꯄꯤꯊꯛꯄꯤꯒꯗꯧꯕꯅꯦꯕ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤꯅ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯈꯣꯠꯄꯗꯣ ꯂꯩꯔꯣꯏꯗꯕꯅꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯐꯤꯒꯨꯝꯕ ꯏꯟꯗꯅ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠꯁꯤꯡꯗ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯑꯗꯨꯝ ꯍꯪꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡꯗꯣ ꯀꯞꯄ ꯃꯇꯝꯁꯦ ꯀꯩꯅꯣ ꯐ꯭ꯂꯥꯏꯠꯁꯤꯗ ꯇꯣꯡꯉꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯨ ꯀꯞꯇꯕ ꯂꯩ ꯀꯩꯅꯣ ꯃꯃꯥꯁꯤꯡꯁꯤꯅ ꯐꯖꯅ ꯑꯉꯥꯡꯁꯤꯡꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯩꯅꯤꯀꯣ ꯑꯗꯨꯗꯨꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯀꯧꯕꯤꯒꯅꯣ ꯑꯉꯥꯡꯁꯦ ꯃꯅꯥꯀꯣꯡ ꯅꯥꯕꯒꯤꯅꯤ ꯑꯗꯨꯗꯨꯅ ꯁꯪꯒꯣꯝ ꯄꯤꯊꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯇꯤꯟꯗꯣ ꯑꯗꯨꯝ ꯌꯣꯠꯄꯅꯤꯅ ꯃꯣꯏꯒꯤ ꯁꯤꯒꯤ ꯖꯣ ꯃꯨꯚꯃꯦꯟꯠꯁꯦ ꯇꯧꯕꯒꯤ ꯅꯥꯕꯗꯣ ꯈꯔ ꯔꯤꯗ꯭ꯌꯨꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯒ ꯀꯣꯜ ꯐꯤꯚꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯀꯥꯔ ꯇꯣꯡꯕꯗꯪ ꯅꯠꯇꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯥꯕꯁꯦ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯤꯟꯁꯦ ꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯤꯊꯥꯏꯒꯨꯝꯕ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯚꯥꯜꯁꯥꯚꯥ ꯃꯦꯅꯤꯌꯣꯕꯔ ꯀꯧꯋꯦꯀꯣ ꯅꯥꯇꯣꯟꯁꯦ ꯐꯨꯖꯜꯂꯒ ꯑꯩꯈꯣꯏꯗ ꯁꯣꯔ ꯀꯥꯝꯊꯣꯛꯄ ꯑꯗꯨ ꯃꯇꯝꯗ ꯅꯥꯀꯣꯡꯁꯦ ꯕꯪ ꯕꯪ ꯂꯥꯎꯅ ꯐꯨꯜꯂꯝꯕꯗꯣ ꯆꯠꯈꯤꯅꯤ ꯐꯒꯅꯤꯀꯣ ꯑꯗꯣ ꯑꯉꯥꯡ ꯀꯞꯄꯤꯁꯤꯒꯤ ꯃꯔꯝꯁꯤꯡꯁꯦ ꯃꯃꯥꯅ ꯈꯪꯕꯤꯒꯗꯕꯅꯦ ꯃꯃꯥ ꯑꯣꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯅꯠꯇꯦ ꯕꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟ ꯑ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯤꯜꯗ ꯂꯩꯀꯣ ꯀꯩꯅꯣ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯃꯃꯥ ꯆꯦꯟꯕꯤꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯤꯅꯦ ꯑꯗꯨꯗꯨꯅ ꯈꯪꯉꯦꯕꯀோ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯔꯒ ꯀꯞꯄꯤꯅꯣ ꯀꯩꯗꯧꯔ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯁꯤꯅꯦ ꯑꯗꯣ ꯀꯥꯎꯕꯤꯒꯅ ꯃꯊꯪꯗ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯀꯩꯒꯤꯅೋ ꯑꯇꯣꯞꯄ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯁꯤꯗ ꯇꯣꯡꯉꯤꯕ ꯃꯤꯁꯤꯡꯁꯦ ꯗꯦꯁꯇꯤꯅꯦꯁꯟꯁꯦ ꯑꯃꯇꯪ ꯅꯠꯇꯦ ꯃꯣꯏꯅ ꯆꯠꯀꯗꯣꯏꯁꯦ ꯃꯦꯕꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯒꯗꯧꯕꯅꯦ ꯋꯥꯠ ꯏꯐ ꯀꯩꯒꯨꯝꯕ ꯇꯣꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯃꯥꯏ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅ ꯑꯗꯣ ꯃꯃꯥꯁꯤꯅꯁꯨ ꯀꯩꯒꯨꯝꯕ ꯑꯩꯁꯤꯅ ꯃꯃꯥ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯒꯤ ꯇꯥꯏꯞꯇ ꯇꯣꯡꯉꯝꯃꯒꯗꯤ ꯑꯉꯥꯡ ꯀꯞꯄꯩꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯩꯔꯣꯏꯀꯣ ꯁꯤꯁꯤꯅꯦ ꯀꯣꯜꯀꯇꯥ ꯑꯦꯌꯔꯄꯣꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯀꯟꯚꯦꯌꯔ ꯕꯦꯜꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯂꯥꯛꯐꯝ ꯃꯌꯥꯝꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯇꯣꯏꯂꯦꯠ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯣ ꯑꯦꯚ꯭ꯔꯤ ꯀꯟꯚꯦꯌꯔ ꯑꯣꯜꯃꯣꯁ ꯇꯣꯏꯂꯦꯠ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯦꯞꯄꯒ ꯕꯦꯛ ꯉꯥꯏꯔꯒ ꯂꯩꯕꯤꯒꯅꯣ
Karigumba washroom flight manungda miss tawbiragadi hanan direct washroom da changaga use tawbiraga sida mu chaga thakiraga loiraga ngaibi ai kaigina matamda Kolkata or maybe Air India haigadra bag lakpase yam kuina changi ko aduduna flight ticket ka matamda yamna anakpa transfer haidi atopa connecting flight ta ko manadava airline da no khoina tunga tunga ka gadi timing se yenga ka piyo especially in India da ko Kolkata airport ta akhigi keno laiba ko dormitory room lobasu yai single room lobasu yai duga bag thamba facility lay aigi flight se ai hoji pung 8:30 da landing tawre ko Kolkata da duga horan ai hingi pung 3 da departure ne ba aduna I have whole day sigi bag se thamba da lupa kun lawai nong ma da ko duga lupa kun na choiba lai tabagi lupa chama ga yang khai pi sigi cha se sigi like bak ba han da cha se sidagi junction da gi duga sisena akogi father na sembirak pa igi chahao care ne airport ta cha na baina sisiga cha siga tha ani ji aduga igi cha je sidai lairo bane duga somna kan da tholak pa matam na opposite bag counter lai ko lagi receipt ka aga gate number 3 da chatlaga akogi pot se bag se deposit taw doiba airport amadagi amasellaga marakta matam laiba matamda kaigumba sengani khanga gadi ko ticket tonga tonga na anik thokna ka eng khaloba doi tari yumdagi singa saba flask ta hapa ga purakta na no ising budi yara roi disu cha henjang thong da na ma puro kai ni airport na da yam tang ye cha ma da lupa sam yang khai pi ai de khoi ba na cha haw khe pi re yam haw sida no pam na bag ching se ai gi ne aigi trolley amadi thamamme ko lupa kun piraga ma khugi bag deposit counter ta duga mana bag sing is aigi trolley ma chane siji yam hangi ba manungda akoi bana ngasa pirak pa kher dune duga aigi poche ma chama sutang ne and the rest ma henjang na pi leige tawba sida yam honge ba henjang na pi chatore mall pedicure oina tawdore 7 years 6 years. 6 years Akasio मैं कलकत्ता से Akasio लेकिन मैं काफ़ी टाइम में दिल्ली में acha nails yei pe hi guys come to Manjula for nails I'm doing my toes and my hands French manicure aigi jang napi hawai chengwai dagi khoi ada phangda ba hai tare ko dagi hach mola aina pamjaba dagi zamdu bam kitchen gi ko dagi sida yaure aina lawriste sisna gi oven chak thong baganda dagi grease mem do lok thok to ne sis na thok na ba Lysol adagi Dettol Pisu da pasara kaloi pure si kai sei lai re de ko si mall ma kum tai packing to ri bag set trolley pur lak bai pai ni ga si se ai gi kano da thamam de ba log yaw da bani na moina log ya pura chak koina du da na shopping to tho du ga hose ai si da Chinese Kolkata ji Chinese food ya ma hawe ba ko adigi si da Chinese food ngai ri I have to wait kung hawra na hembo ngai do ne ba da du airport ding an na chetkani Yeah? It's little gorilla. Okay. And she's carrying all my bags, which is bad from the bar. I was alone and these guys, they were dancing a lot. And we are. yeah, and she's helping party me. people. I di tom da ne ba ko dum phamaga corner leba moi se jago yam sa ba ngang sing ne ba do I don't understand a single word I'm you're talking about you know how we guys met and how you were Oh, yeah it's Manipuri you know it right Manipur no, I don't. from I Imphal don't- Manipur No, I don't understand. you don't know a Manipur single- Manipur is a northeast I know the place. Yeah. I don't understand the language. yeah that makes sense yeah so I'm explaining to my friend Yeah, you can. Are you a YouTuber? kind of Are you an influencer? kind of Oh, yeah That makes sense. You're too hot. Oh, not
you will see yourself on many screen. Hello. Finally, shopping to ba tawre hinjang na pi ma'am leire adagi you know, I had my dinner, lunch, breakfast, whatever. Aduga pochai sida sida big thande pore aduga siju chakar te thokre aduga bag se lore ngasai lupa kun piraga deposit taram bado hojing international departure da leire. That's all. I hojik sigi pot mahi manai toilet ki pochai ma'am lere ko ma'am da sigi bags dam loina hanjalani aduga mana masing puba ya yadi am hai aduna sida loina hapsan grani aduga sida gi arumba pot ma'am ba. Okay, one trick ama hai ge ma'am na travel to matam da ko akoi hand baggage se kana amata airline amata anambana check to ganda bane ko especially international chatba matam da kashu on da bane ko yamna attack na ga pura ga de on bane aduna yari ba makai moina check in bag ta kg kunthra na chaga tranga pu heba matam da chap chana ha po kunthra na chaga tranga du pesa thi roi dana duga hand baggage se kg 8 pin dana kg 8 sidi yeng baradi adum pik han ba adu manung da de arumba no gi cheng ha ka do nung ha ka do da loi ha pa ga lum halaga pik pa bag am da mai pura chat lo ka mathang de travel to matam da. So this is the trick from the cabin crew.